एक खुद से बस हाँ खुद को सांग में आगे ना जे बच्चा जाना था भी नहीं है। हेलो एवरीवन वेलकम बैक। इतना मैम कमाई कमाई तौनरीगे मैम ngasi वीडियो सिदी मचा तोंसु दावरे इंट्रो तौबदा मैम ngasi वीडियो से जुमदगी ममाना पोचे खरा थाबिरेबको जुमदगी थारिबा पोचे सिंदो हंजे आई हस्बैंड ने लवो चखी अदो मातो यूं सानरिनी अदो केनो तौरेबा आइदिने पोचे इदो लवो चखिबको तौनो अदो लवो चखिबदो मा ngahagware चखिबा नुंगिन वारम चखिनेबा अखोइगी खुन थंगनाबा मनाक्ति याम्बा होलाकपा अदो याम्बदना पुबिरइने अदि मागा थबक तौमिनारमबने तौमिनाबको अदो पुबिरइनेबा अदो ममाने पिरकपा पोसिंगदो हजि माग लानी ngahak लेरगा अदो लागा अनबॉक्सिंग तवदो होरेन जेमिनेसी मयामदुदिको आई उलक्के मयाम मपा लाए थुंगरे जेमरसी कई कई लोगे अखोइ थोइने जी यून कुमथारे आबो दूरो पिरे दो बोबोगना मनी बोबोगना पिरे दसी अचापोट करो चावल बेगा चलो ठीक है खाना पाकर लेंगे इस ला पूरे ला चंगो 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 चलो पापा जी ngasi puro lao nè mà thấy đi ngay bây giờ qua rồi bên này sao đó là cháu được हाविया नवो रो पेपर खल्ला जा कहीं ना बोबो के कहीं तो काखली दो मैम जोरा बनी ना हांगोगे ठीक है लाए पोतो थुंगरे जी अनबॉक्सिंग तौगे तौरी अनबॉक्सिंग तौबा हौरगे जी पोत जोरे मैम tầm mấy cái mà biết nhà chưa tiệm mèo thì nó cũng không có khăn gì music mèm gì nít tiệm mèm thếคุณมาม่าน่ะफोनได้ให้เรียบอ่ะคุณตัดจนफोनได้ให้เรียบคุณมาม่าน่ะไปกินเดี๋ยวนี้ไงสิเก็บอันนี้เนี่ยจะเฉลี่ยไงมาน่ะไงบ้างเดี๋ยวนะมาน่ะวันนี้ไปกินเดี๋ยวเราจะเก็บอันนี้เนี่ยจะเฉลี่ยทารีเดียวจะต้องไงคะจะต้องนั่งอยู่จับปวดดาวน์ด้วยเลยเนี่ยยังไงkartun bukan frame lah ini kayak ini sih nak
मैम जूम दे तिरकपने गाड़ी जी स्वाई मदम नमूरे कहीं हौबी मारे तुझेना जातो ngako morok lagi meow du oi ba morok jadu re jaton pai nu si morok ni morok sabani pai nu se kai no mama gi du haina si ga saubri leure haina ga saubri ga akangba cháo champak body packet ama sinamu ka ngari majaton chagadra ngari chagadra chani ngawro siro yo akode ma'am di udu siga sana ani ne se macangari chagadra chani orange चाची मका का थोड़ा के ने मैं फ्रूटी के थोड़ा पर ने यहाँ लगी गाना oh yes guys si kay no si jena moy male jena ni patlaw hang di ma'am yung la da happy yung ai gi mas ju jeng han ni khara khara ha di friend ya yung la da jong mei yung cam je jong mei ne yung oi ma khoi mai jenam si di yu ne lo mana mai to ni of di gom jaw re khara du ma'am phajadra is takat ti ah ma'am of di gom su du of di gom su as awani da friend kheti ho re sina sina kai no isu ngari be mare angor ke ma'am kai ngai no jenge ngari ha koi ro cha ro na jite hoi ngau bi ge na nang jo macha to ni ngari jam pa mi ma'am macha to je ngari do ngau ra di ne maru do la tho pa ga na ngau de pire ba ka mama pire ga da o ma'am si je kai no ni lupa ma bi man ba macha do yung do ma'am si se akoi ne ne jum da lai nge di jam cha di siga la pu da gi di kui ne u da go de khana wala oh ka pire ba cha da ni to na cha na ni ko o mong na ai siga lai re siga no mama han go ke siga mama han go ke ko itum ja pingari ni tumjak pingari je aina keno tau hai bene ko mama da ne hai ato bularo ato ko pira ga nu kai ne ato ko do pira di ne si kilo di ne ba ado ato ko pira di ne jang na loi ne na hai ni do lai de na ko jalan jan na mu ti mama da korea da thar ko do mung cha de ba mung cha de di ni mitra hundoi ne thumai korea do ado thuma budo agi mana masin oi pathe ne ta hode do di jam thare do aya ba pathe ngari de ni hoi ba nu na ina si de hadi picture to go se loro wana hai di banya ba dus mane lore ma'am yung ne si ko ma tha bi yung si de yung ko ma ga ta to oi to ga bazar de chala ga thare ni si de yung ya ima le bi tha bi ni ta to go moi to ga chala ga thare ni ai khang de ba 이거기 지기 포토기래가 다도도 아이디어 코드 슬라는 슬라나 봐. 그래 정말 나리니 그 수자 실로래면 시장관 나이. 그래서 농축래래. 농축 그래.
ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯇꯅꯤ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯉꯥꯔꯤꯒꯁꯦ ꯌꯨꯝꯗꯗꯤ ꯆꯥꯗꯦꯗꯅꯀꯣ ꯌꯨꯝꯗꯗꯤ ꯂꯩꯔꯒꯅꯦ ꯄꯥꯝꯃꯁꯨ ꯌꯥꯝ ꯆꯥꯗꯦ ꯂꯩꯁꯜꯂꯒ ꯑꯗꯨꯝ ꯊꯝꯃꯦꯕ ꯑꯗꯣ ꯄꯥꯏꯅꯨ ꯃꯆꯥꯇꯣꯟ ꯃꯅꯝ ꯊꯤꯔꯅꯤ ꯄꯥꯏꯅꯨ ꯃꯆꯥꯇꯣꯟ ꯆꯥꯗꯣꯏꯔꯣ ꯅꯪ ꯁꯦ ꯕꯣꯕꯣꯛꯇꯣꯟꯗ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯇꯧꯈ꯭ꯔꯣ ꯁꯦ ꯕꯣꯕꯣꯛꯅ ꯊꯥꯔꯛꯄꯒꯤ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯇꯧꯈ꯭ꯔꯣ ꯑꯝꯇ ꯇꯧꯔꯣ ꯋꯥ ꯋꯥ ꯕꯣꯕꯣꯛꯅ ꯉꯥꯔꯤ ꯊꯥꯔꯛꯄꯒꯤ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯇꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯤꯡꯗꯣ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯁꯤ ꯁꯧꯒ꯭ꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯁꯧꯒ꯭ꯔꯤꯁꯤꯁꯨꯅꯦ ꯃꯃꯥꯅ ꯀꯪꯍꯜꯂꯒ ꯊꯥꯕꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯆꯥꯅꯤꯡꯒꯅꯦꯅ ꯃꯥ ꯀꯪꯍꯜꯂꯒ ꯊꯝꯃ ꯅꯍꯥꯟꯗꯒꯤ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯊꯥꯅꯕꯅꯦ ꯃꯥ ꯀꯔꯝ ꯀꯥꯟꯗ ꯄꯣꯠ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯎ ꯍꯥꯏꯅꯣꯅꯕꯨꯗꯤ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯅꯦ ꯀꯣꯔꯤꯌꯥꯗ ꯊꯥꯕꯗꯣ ꯃꯑꯣꯡ ꯆꯥꯗꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦ ꯊꯥꯔꯗꯤ ꯊꯥꯔꯛꯑꯒꯅꯦ ꯃꯌꯥꯝ ꯀꯨꯏꯅ ꯆꯪꯉꯤꯕ ꯑꯗꯩꯗꯤ ꯃꯃꯥꯗꯨꯁꯨ ꯃꯤ ꯂꯩꯖꯗꯦꯕ ꯃꯃꯥꯗꯨꯅꯁꯨ ꯍꯥꯏꯗꯤ ꯃꯇꯣꯝꯗ ꯆꯠꯈꯣꯠꯅ ꯇꯧꯕꯗꯨꯅ ꯋꯥꯔꯤꯕꯅꯦ ꯑꯗꯨꯒꯗꯤ ꯑꯩꯅꯅꯦ ꯊꯥꯎꯑꯣꯏꯅ ꯍꯥꯏꯗ꯭ꯔꯕ ꯉꯥꯔꯤꯕꯨꯗꯤ ꯍꯧꯖꯤꯛꯇ ꯂꯣꯏꯁꯤꯜꯂꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯊꯥꯎꯗꯣ ꯍꯥꯏꯗ꯭ꯔꯕ ꯑꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯛꯏꯕꯅꯦ ꯇꯥꯗꯣꯡꯒ ꯂꯥꯛꯄꯁꯦ ꯀꯩꯅꯣꯅꯦꯕꯅꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯈꯨꯟ ꯊꯪꯅꯕ ꯃꯅꯥꯛꯀꯤꯅꯦꯕ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯅꯦ ꯑꯗꯣ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯈꯪꯗꯕꯗꯣ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯐꯣꯟ ꯇꯧꯔꯛꯄꯗꯨꯒ ꯃꯥ ꯂꯥꯛꯏ ꯀꯩ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯇꯧꯔꯛꯄꯗꯩꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯥꯏꯈꯤꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ ꯌꯥꯝ ꯐꯔꯦ ꯃꯥ ꯄꯨꯕꯤꯔꯛꯄ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯗꯤꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯤꯉꯣꯟꯗ ꯅꯍꯥꯟꯅꯦ ꯍꯥꯏꯕꯗꯨꯅꯦ ꯏꯀꯥꯏꯔꯤꯕꯅꯦ ꯍꯥꯏꯗꯤ ꯃꯤ ꯆꯠꯊꯣꯛ ꯍꯥꯏꯕꯗꯣ ꯃꯤꯅ ꯄꯨꯅꯤꯡꯉꯝꯗ꯭ꯔꯗꯤꯀꯣ ꯑꯗꯨꯏꯗꯨꯒꯤꯗꯣ ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯍꯥꯏꯔꯒ ꯌꯨꯝꯗꯩꯗꯣ ꯃꯃꯥꯅꯤꯅ ꯍꯥꯞꯄꯗ ꯄꯣꯠꯇꯣ ꯑꯃꯁꯨ ꯁꯤ ꯆꯥꯛꯍꯥꯎ ꯆꯦꯡꯄꯥꯅꯤ ꯌꯦꯡꯉꯣ ꯆꯥꯛꯍꯥꯎ ꯆꯦꯡꯄꯥꯛꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯃꯃꯥꯡꯗꯅ ꯃꯃꯥꯅ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀꯣꯔꯤꯌꯥꯔꯗ ꯇꯧꯔꯒ ꯊꯥꯔꯛꯑꯦꯕꯗꯣ ꯁꯤꯕꯨꯗꯤ ꯌꯥꯝ ꯌꯥꯝꯃꯦꯕ ꯃꯥꯅ ꯊꯥꯔꯛꯏ ꯄꯣꯠꯁꯦ ꯑꯗꯨꯒꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏ ꯃꯆꯥꯅ ꯍꯪꯉꯝꯕꯗꯣ ꯐ꯭ꯔꯨꯇꯤ ꯍꯥꯞꯄꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯐ꯭ꯔꯨꯇꯤꯁꯨ ꯍꯥꯞꯄꯛꯑꯦꯕ ꯅꯣꯏ ꯅꯣꯛꯑꯦꯗꯅ ꯍꯥꯏ ꯗꯤꯜꯂꯤꯗ ꯐ꯭ꯔꯨꯇꯤ ꯐꯪꯗ꯭ꯔꯕ ꯍꯥꯏꯅ ꯑꯗꯣ ꯉꯁꯤꯁꯨ ꯀꯩ ꯍꯥꯞꯄꯩꯅꯣ ꯌꯦꯡꯉꯨꯁꯦ ꯁꯤ ꯌꯦꯡꯉꯧꯁꯦ ꯁꯤ ꯆꯤꯅꯤꯒ ꯍꯥꯞꯄꯩꯅꯤ ꯆꯤꯅꯤ मजाक है क्या ꯑꯩ ꯃꯃꯥꯅ ꯐꯣꯟꯗ ꯆꯤꯅꯤꯒ ꯃꯇꯨꯝꯁꯦ ꯐꯖꯩ ꯍꯥꯏꯅꯅꯦ ꯆꯥꯕꯗ ꯍꯥꯎꯅꯦꯅ ꯁꯤ ꯆꯤꯅꯤꯒ ꯃꯇꯨꯝꯁꯤꯕꯨ ꯍꯥꯞꯄꯩꯅꯣ ꯁꯤꯒ ꯆꯤꯅꯤꯒꯥꯡꯅ ꯁꯤꯒꯩꯁꯤꯒꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯨꯛ ꯆꯥꯎꯅꯅꯦ ꯇꯤꯀꯤ ꯑꯗꯨꯃꯥꯏꯅ ꯁꯥꯔꯒꯅꯦ ꯇ꯭ꯔꯥꯛꯇ ꯄꯨꯔꯛꯑꯒ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯃꯇꯦꯛ ꯈꯥꯝꯃ ꯇ꯭ꯔꯛꯇ ꯌꯣꯜꯂꯦꯕ ꯍꯥꯏꯗꯤ 407 ꯃꯤꯅꯤ ꯇ꯭ꯔꯛꯇꯨꯒꯅꯦ ꯃꯅꯤꯡꯗ ꯆꯤꯅꯤꯒꯥꯡꯗꯣ ꯄꯩꯈꯠꯂ ꯑꯩꯅ ꯆꯤꯅꯤꯒꯥꯡ ꯃꯌꯥꯝ ꯁꯤꯗ ꯌꯣꯜꯂꯤ ꯀꯩꯒꯤ ꯍꯥꯞꯄꯩꯅꯣꯅꯦ ꯁꯤꯁꯦ ꯍꯥꯎꯅꯦ ꯍꯥꯏ ꯑꯗꯨꯒꯤ ꯍꯥꯞꯄꯩꯅꯦ ꯑꯩꯁꯦ ꯆꯦꯡꯄꯥꯛꯁꯤꯗꯅꯦ ꯆꯥꯅꯕ ꯍꯥꯏꯅ ꯑꯁꯤꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯍꯥꯡꯗꯣꯛꯍꯧꯗ꯭ꯔꯦꯅꯦ ꯁꯤꯁꯦ ꯍꯥꯡꯒꯦ ꯑꯝꯇ ꯁꯤꯁꯦ ꯑꯣ ꯃꯌꯥꯝ ꯁꯤꯗꯤ ꯀꯩꯅꯣꯅꯤꯅꯦ ꯉꯥ ꯑꯌꯥꯏꯕꯅꯤꯁꯦ ꯑꯩꯌꯥ ꯑꯩ ꯀꯥꯎꯊꯣꯛꯎꯔꯦꯅꯦ ꯑꯩꯅ ꯈꯜꯂꯨꯗꯕ ꯑꯩꯅ ꯀꯩꯅꯣ ꯉꯥꯔꯤꯕꯨꯅꯣ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯁꯤꯁꯦ ꯀꯔꯤ ꯉꯥꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕ ꯀꯣꯛꯐꯥꯏ ꯀꯥꯔꯝꯗꯣꯏꯔ ꯈꯪꯗꯦ ꯃꯌꯥꯝ ꯃꯃꯥꯡꯒꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯥꯔꯤꯁꯤꯁꯨ ꯊꯥꯔꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯁꯨꯅꯦ ꯊꯥꯔꯛꯄꯗꯣ ꯅꯨꯃꯤꯠꯇꯣ 10 days ꯍꯦꯟꯅ ꯆꯪꯉꯕꯅꯤꯅꯅꯦ ꯉꯥꯔꯤꯗꯣ ꯂꯣꯏ ꯀꯣꯛꯐꯥꯏ ꯀꯥꯟ ꯑꯁ ꯄꯥꯝꯃꯨꯏꯍꯦ ꯃꯃꯥꯡꯒꯤꯗꯨꯒꯗꯤꯅꯦ ꯉꯥꯁꯨ ꯕꯖꯥꯔ ꯇꯧꯔꯒꯁꯨ ꯍꯥꯞꯄꯛꯏꯕ ꯑꯝꯇ ꯆꯥꯗꯦ ꯌꯦꯡꯉꯣ ꯁꯤꯁꯨ ꯀꯣꯛꯐꯥꯏ ꯈꯔ ꯀꯥꯔꯦ ꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯅꯤ ꯁꯨꯃꯥꯏꯅ ꯀꯣꯛꯐꯥꯏꯕꯨꯗꯤ ꯈꯔ ꯀꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯉꯧꯕ ꯈꯔ ꯀꯥꯕꯗꯣ ꯑꯗꯨꯗꯣ ꯁꯤꯁꯦ ꯊꯥꯎꯗ ꯇꯩꯗ ꯇꯧꯔꯒ ꯉꯧꯔꯒ ꯃꯀꯨꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯁꯤ ꯆꯥꯕ ꯌꯥꯕꯅꯦꯕ ꯁꯤ ꯉꯥꯔꯤꯁꯦ ꯍꯥꯏꯗꯤꯅꯦ ꯃꯥꯅ ꯇꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯕꯤꯗꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯀꯣꯛꯐꯥꯏ ꯀꯥꯕꯅꯦꯕ ꯃꯥꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯂꯥꯛꯄꯗꯣ ꯇ꯭ꯔꯦꯟꯗ ꯑꯗꯨꯒ ꯇꯧꯔꯤꯅꯦꯕꯅꯦ ꯇꯧꯔꯅꯤ ꯁꯤꯠꯂꯦ ꯃꯥꯏ ꯉꯥꯔꯤ ꯁꯤꯠꯂꯦ ꯑꯗꯨꯁꯨ ꯑꯩꯅ ꯊꯥꯎꯗ ꯇꯧꯔꯒ ꯉꯧꯊꯣꯛꯑꯒꯅꯦ ꯇꯩꯗ ꯍꯦꯛ ꯇꯧꯔꯒ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯆꯤꯟꯖꯥꯛꯇꯤ ꯑꯩ ꯍꯜꯂꯝꯗꯥꯏꯕꯨ ꯆꯥꯔꯅꯤ ꯃꯌꯥꯝ ꯌꯦꯅꯝꯁꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯌꯦꯅꯝꯁꯦ
ꯌꯦꯡ ꯃꯌꯥꯝꯁꯦ ꯅꯪꯁꯦ ꯑꯩ ꯈꯨꯠꯁꯦ ꯑꯃ ꯁꯥꯡꯉꯦ ꯈꯨꯗꯨꯞ ꯑꯃ ꯁꯥꯡꯉꯦ ꯃꯌꯥꯝꯁꯦ ꯅꯪꯁꯦ ꯈꯨꯗꯨꯞꯁꯦ ꯑꯃ ꯁꯥꯡꯉꯦ ꯑꯩꯈꯣꯏ ꯃꯥꯅ ꯊꯥꯏꯅꯤꯁꯦ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯀꯞꯅꯤꯡꯉꯦ ꯃꯌꯥꯝ कप्पे मचा चाना थक रही है संसार इमा इपादगी हेंबा लेपोते मोई इमा इपा लेनिना थाबरेनेबको असिगे आइदिना कइनो तौगा हादि अचौगा बजारदा चलगा मोइना लेबी खोतीना हादि मतमसु गातंगनेबको कपिंगे आइदि सच तौगाने नोंग खतंग तौगा पैकिंग तौगा नोंग खतंग तौगा थारेनेबा मैम लगे वीडियो कपड़े पूरी ममादो सिगुंबसे जामना ngамदेबको हाइदि मा बाजार काबा खोतने हाइदि मतोमने चटपसे मा हैनदेबा कया दो अइनेना हाइदुगा हाइदि पोतो मी लागे हाइदुगाने ताचौगो तौरगा सच चलगाने ताचौगो तौरगा मा ngамदा चलगाने दुबाइन तौरगा थारैनेबदो अइना सुमाने ngамदबनिना अदुम हाइदि ngамदबा हाइदि अदुम मतोमने चटपदो मा मखुदो नायबा नाबैना मा लाइन गाड़ी तौर फारा खोला चटपदो मा नुंगाइ तौदुगना ताचौना तौबा जुमदगी गाड़ी तौर चटपगी मा पान चटपसु ओंदेबो ताचौना हाइदि मतोम चटपा ngamदबनि ताचौदो जेनबनिना अमु हाइदि सचतो चटपा ngамदिना दुगना अदुना अइना वादो हाइनिंगदबा हाइदि हांगे पोचेदो थारो खोलौदो हाइनिंगदबो कोरियागी प्रोसेसतो सागिनको थांगमैना हाइनिंगदबा अदो सुमाइन तौना थाबिरे मैम याम नुंगाइरे ngasi याम हराउरे ममादो हाइदि निसंगे याम लोइसल्लगे मैम ngasi ओइना ब्लॉग से बतांगसिगा मथंगी ब्लॉग दा उनरसि मैम इमा इपासि लुना तौगदबनिको